Krumzari, Miang Tavis Mutaram Ochari, Asimaru Pauda, Chief Minister Okram Ibovina Sinda Damgi Fibam Fagatanaba, Mohana Yingson Bagaloina, Utabagitaba Hodokre. Sin missing in the mid-May day, Torom, Nasi Pritibigi Maponka, the Pantong, Nabagum, Manipura, Sutonga, Tongamba organizations in the Pantona Cray, Amadi, Kanglipaki Mayragi, Chief Editor, Wangkem Jasiam Zaibo, Amjugi, President Wina, Kankray, Maponga Pau Pizari. Chief Minister Okram Ibovina Nasi Sinda Dam, the Chatuna Dam, Asigi Fibam, Pagatanaba, Madi, Dam, Asigamadi, Lena, Pakakadava Tabuk Torom Sing, Hoteng, Nana Yingson Cray, Dam Asigi catchment areas in the Upambi Sing Tabagi Tabaksu, Hodokre. Ngasigi Chief Minister Gi Khongchat aduda Deputy Chief Minister Gi Khangam Forest Minister T.S. Devendra IFCD Minister Ngamthang Hauke PhD Minister I Hemochandra Yauna Atay Mari Lenaba Makok Thombo Official Kya Susar Yake Chief Minister Okram Ibovigi Khongchat aduna Singda Dam Gi Stop Gate Amasana Nabagi Mafam Forest Department na Ujara Thamniba Temporary Nursery Set Police Outpost Sagaliba Mafam na Chungba Sing Koina Chatuna Yangsin Ke Dam Asigi Main Gate Manake Lambigi Nakanda Chief Minister Okram Ibovina Luchingduna Utabagi Tabakshu Hodoke Amarom Dangasin Til Chief Minister Okram Ibovina Chingmerong Dinkuro Talaiba Apex Cooperative Marketing Society Ki Complex Chatuna Mapamadda Chingi District Singdagi Lakpa Nupamacham Sung Nupi Macha Singi Oiba Mio Cham Yankai Legadaba Hostel Sana Navayang Cray Khongchat Aduda Deputy Chief Minister Gekanga Chief Secretary DS Punia Amadi Marilenaba Officer Singsu Sarukyake Prithibi Mapam Kayada Parks and a Pangtong Navagum Manipura so missing in the May Day Torom Tonga Tonga organizations in the Sinduna Pangtona Cray, All Manipur Manpath Upliftment Center, Nasindana Ngasi Mahal Theatre, the May Day Torom Pangtoke, Toromadu, the Deputy Level Commissioner E. Tomba, Center Asigi President S. Bimol Chandra, Irabot Foundation Gi President T.S. Iboyama, ICM Gi Chairman Tol Pisak, Amjugi Hanagi President A.K. Sanato Nyana Tonga Tonga Bami Karasar Yake. All Manipur Manpower Upliftment Center Ge General Secretary K.H. Arbinna Mina Mibu Otpi Nebiliba Amadi Mioibagi Ning Tambabu Ikai Kumna Bidraba Lengak Asigi Makada Lomi Sinmi Signat Punsinaduna Iho Amasagapagi Matam Yauri Haiki Manipur Electricity Employees Union Sinduna Union Asigi Conference Holder Union Gi Working President Yumnam Rana Pratap Singha Amadi Senior Vice President Takilambam Naubi Singha Anina Sababati Oiduna Sinmi in the May Day Torom Pangtoki Sinmi Miangi the Mata Tawana Pontapi Krabalamian Basingima from the minute and 2 minutes left to Na Awaba Fondoki Taromasiga Marilena Sinmi Sing the Tenariba Wato Kudimok Manipur Sagana Loisin Bina Batakshinda Hauzik Sinmi Singi D Chada Taramanga Hantana Pangliba Asi Center the Effect Manana Fanganana Bataksinba Work Charge Master Role Amadi Casual Sinmi Singi Regular Atubatam that Tahanaba Warep Lobagaloinana Delhi Wages Market Price Index Yelaga Matamga Chanaba Waste Lepinaba Warep Sing Loki All India Trade Union Congress Manipuna Sinduna Sinmissing in the May Day Tarom Asi Infalgi GM Holder Supantoke Taromaduda Manipur Lomi Luki President Hanagi MLA N Mangi Singa Intuki General Secretary Y. Rana Pratap Singh Yauna Tongan by Union Amadi Lukaya Luchumba Luchumbi Kara Saryaki All India Trade Union Congress Ki General Secretary Sotin Kumarna Sinmi Singbu Tati Tawina Tobugi Mahota Makoi da Manava Miying Yenguna Lamdamasi Chakwat Hangadavani Sinmi Singi Kusuman Hangat Hangadavani Haibagalwinana Highway Protection Force Thamgadavani Haiki Suri Nomi Miamgi Kusumala se Yamdrabata Tamada Lupali Singh Tara Fanganabagi Dabi Aduga Loirana Imung Punamakta Tamada Ching Kilo Kuntraga Manga Lupa Ani the Fanganabagi Dabi Aduga Tongan Ba Street Vendor Singi Magi Performing Tina Pinaba Aduga Loirana Naharol Singi Swartada Aduga Loirana Lomi Miam Simimiam is Swartada Maruiba Dabi Kapatok Tuna Ekoi Sahi Simak Chukna Koi struggle year Haidana Masigi Megi Tormasigi Matung Tarakpada Koi Chanjangani
Sinmi singi numit me degi thorom ngasi M2 amati NGO gi JC na sinduna babu parada leba masigi office ta pangthokre JC gi thaupu sing karmachari sinmi sing amasung ahal oiraba pensioner sing na thoromadu da sarwiya ki mifamadu da wanga ki sing na phongdona ki bada term ahum lak chief minister oiralaba ogram ibo bina haido ki ba wa ngak na thabak tawdaba bu nungai taba phongdokna ki poche gi mamal tangkhalapa asina karmachari pensioner sing na thengnari ba awaba sing minister sing na khangbi dre haina phongdona ki Agricultural Labour Union Manipuri Sinduna International Labour Day gi thorom ngasi Yumjau Lairambi Community Hall Hainobokta pangthokre Tauramadu MLA T Mangi Babu Union Asigi President RR Chothe Board ki Chairman P Dana Kumar Yauna Tonga Tonga Mamiyo Kana Sarvya ki Tharomga Mari Lainana MLA Mangi Babu na haikibada Hauziki matamda Sinmi Singna Lauriba Thaudang asi yamna chawi Sinmi Singbu hantana yengbibagi mahutta awangba thakta thangat pigadabani mahana makhata na phongdokibada lamdam asida miyamgi thabak tawba social worker thoropagi chang yamna nemli mikhal mayada khakta masagi oijaba thiduna social worker ni haina thoropa mi singi masingi changdi yamna wangli basi miyamgi laibak thibani haiki Ekoi Manipur samajda khara wakhul ronda khara soi bakhra lei karino habada ekoi se masagi thabak subagi wakal chase maswaida ekoi na isau ija thamam amjada bopurama leibadom na to Janura Lamjinglan Kanglai Park CLK na susinduna malamgi sinmi singi numit me degi thorom pangthokre hairi CLK gi mayai loisang da pangthokpa thorom aduda Thaudam tampak lemit januna preside tawbaga loinana lekhidraba sinmi singi mafamda minute ani tumina leptuna awaba phongdoki hairi All Manipur Working Journalists Union gi English ni tara humdoi dagi English ni tara manga gi fampuna ba Kanglai Park meragi chief editor Wangkhemsa Siamjaibo Amjugi President oina khankre ngasi Major Khulda leba Manipur Press Club da President Khanabagi Mikal Nungthilgi pung ani dagi pung mari fawba pangthoki Amjugi punna member chani ga tara mari lebagi manungda chamaga marfudrana vote thadabada ahum reject oiki President ki Mikal aduda Wangkhemsa Siamjaina punna vote masing chamaga mari phangki hanagi President Emubina humfumapan amadi jugolna vote masing tara mari phangki ngasi President ki Mikal da mai paklaba Wangkhemsa Siamjai amadi lambai yaudana hana mai pakraba standing committee mioi tareta returning officer na mai pakle habagi certificate singen thoki standing committee hana gi lambai yaudana mai pakraba sing adudi ISTV news ki G Gagan Sharma Manipur Mail gi Milan Singa Narol Thodangi Yafaba Manabagi Megavarna Panthungi Sanjoy Pauzel gi Lucky amadi New X gi Imphal correspondent G Nauba Sarmani President oina mai paklaba Wangkhemsa Siamjaina ISTV News na phongdor ISTV News da phongdorokpada mahangna amjugi President ama oina journalist singi yaifana bathabak thorom singyauna transparency leina journalist singi apamagi matungina thabak paikakani haike Imphal da laklamba UN ki Special Rapporteur Rasida Manjuna India government chalairiba Armed Forces Special Powers Act repeal taunanaba phongdokre maki India khongchat loisin kibaga loinana New Delhi da pangthokiba pawi mefam amada wafamasi phongdokibani masigi pawi mefam asida ekhoigi mihut jitningomba susarwyaki maki Delhi dagi pirakpa paudam ama Makata na ko'y komising na hangbawang ito kumda handag apigi kung kita dada Sharmila umiram dagi mata na si Maruay na pwede ma-apply sing kiba ado na maram oy dada Sharmila na tangsi na kung zang ado umatan oy sa nabagi tanda pang sige ay ba ten pwede mga ito kung si makata na tungan-tungan ba pwede national media sing na hangbawang kumda handag kung kita dada makakaswado kay maram nino hangmatamda yang na Manorama di misi matang na masi mama na lisi bawari kaluga manorama di misi itu dalam nam foto dia ulaga mo na paudam kita ada mag even being amo oina adu mama amo oina bagi semua dia tu power di mana semua dia power di like na mamita sing dia hawa pun samki maka sa namang kaya ang di kongkita sudah tuan-tuan ba
ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯁ꯭ꯇꯦꯠꯁꯤꯗ ꯂꯩꯔꯤꯕ ꯗꯥꯎꯅꯤ ꯁꯤꯁꯇꯦꯝ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯗ ꯃꯤꯔꯣꯟ ꯆꯠꯊꯕ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯗ ꯆꯠꯊꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯂꯥꯏꯔꯤꯛ ꯆꯨꯝꯅ ꯄꯥꯎꯗꯝꯈꯤ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯁꯔꯟ ꯑꯣꯏꯔꯤꯕꯗꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯥꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯏꯁꯨꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯪꯂꯕ ꯃꯇꯨꯡꯗ ꯂꯥꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯖꯨꯟ 2014ꯒꯤ ꯖꯨꯟꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯥꯎꯟꯁꯤꯜꯗ ꯍꯥꯏꯔꯤꯕ ꯃꯍꯥꯛꯅ ꯊꯦꯡꯅꯔꯛꯄ ꯔꯤꯄꯣꯔꯠꯁꯤꯡ ꯑꯁꯤ ꯄꯥꯎꯗꯝꯗꯨꯅ ꯈꯟꯅꯅꯒꯅꯤ ꯍꯥꯏꯈꯤ ꯑꯗꯣ ꯏꯁꯨꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯦꯗꯤꯌꯥꯁꯤꯡꯗꯒꯤ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯗꯒꯤ ꯍꯪꯈꯤꯕꯁꯨ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁꯣꯁꯤꯌꯦꯜ ꯄꯥꯋꯔ ꯑꯦꯛ ꯑꯗꯨꯒ ꯄꯕ꯭ꯂꯤꯛ ꯁꯦꯐꯇꯤ ꯑꯦꯛ ꯑꯗꯨꯒ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯛ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯊꯦꯡꯅꯔꯛꯄ ꯃꯥꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯒ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡꯒ ꯊꯦꯡꯅꯔꯛꯄꯗ ꯑꯦꯛ ꯁꯨꯠ ꯕꯤ ꯔꯤꯄꯤꯜ ꯍꯥꯏꯕꯁꯤ ꯃꯌꯥꯝꯁꯤꯡꯅ ꯐꯣꯡꯗꯣꯛꯏ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯣꯠꯇꯁꯨ ꯍꯥꯏꯔꯤꯕ ꯑꯦꯛ ꯑꯁꯤ ꯔꯤꯄꯤꯜ ꯇꯧꯕꯅ ꯐꯕ ꯆꯨꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯁꯨ ꯂꯩ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯌꯨএꯟꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯥꯎꯟꯁꯤꯜꯒꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯥꯎꯟꯁꯤꯜꯗ ꯑꯩꯈꯣꯏꯒꯤ ꯄꯨꯊꯣꯛꯑꯒ ꯈꯟꯅꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯅꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯃꯥꯅ ꯆꯠꯂꯨꯕ ꯃꯇꯨꯡꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯎꯔꯛꯂꯕꯅꯤꯅ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯖꯁꯇꯤꯁꯀꯤ ꯀꯗꯥꯏ ꯐꯥꯎꯕꯗ ꯀꯌꯥꯝ ꯊꯨꯅ ꯐꯪꯒꯗꯒꯦ ꯍꯥꯏꯅ ꯍꯪꯈꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠ ꯁꯔꯀꯥꯔꯗ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯁꯔꯀꯥꯔꯗ ꯆꯞ ꯆꯥꯕ ꯃꯗꯨꯒꯤ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯍꯥꯏꯕ ꯂꯧꯈꯠꯅꯍꯟꯅꯕ ꯋꯥꯐꯝ ꯑꯩꯈꯣꯏꯒꯤ ꯊꯝꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ ꯃꯁꯤꯃꯛꯅꯤ ꯑꯗꯨꯒ ꯑꯇꯩ ꯑꯇꯣꯞꯄ ꯏꯁꯨ ꯀꯌꯥꯁꯨ ꯂꯩ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯍꯦꯟꯅ ꯀꯟꯁꯔꯟ ꯑꯣꯏꯔꯤꯕꯗꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯅꯤ ꯁꯤ ꯑꯩꯒꯤ 55 ꯂꯣꯗꯤ ꯁ꯭ꯇꯦꯠꯇ ꯄꯥꯡꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁ ꯀꯣꯟꯐꯔꯦꯟꯁ ꯑꯗꯨꯗ ꯄꯨꯡ 4ꯗꯒꯤ ꯍꯧꯈꯤ ꯄꯨꯡ 4ꯗꯒꯤ ꯄꯨꯡ 5 ꯐꯥꯎꯕ ꯑꯗꯨꯒ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯁꯤꯡꯒ ꯁꯤꯟꯅꯁꯥ ꯇꯧꯅꯈꯤꯕ ꯑꯗꯨꯅꯤ ꯑꯗꯨꯅ ꯈꯣꯡꯆꯠ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯑꯣꯏꯅ ꯃꯤꯑꯣꯠ ꯄꯤꯊꯔꯤꯕ ꯀ꯭ꯔꯥꯏꯝ ꯑꯗꯨꯒ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯊꯣꯛꯏꯕ ꯑꯁꯤꯒꯨꯝꯕ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕ꯭ꯂꯦꯛ ꯂꯣ ꯂꯩꯔꯤꯕ ꯑꯦꯛ सिगुम्बा में असिगी करीगुम्बा खरदी अहोंबा पुरकने हैदसी तौना थाजबनी इम्फाल उख्रु रोड के सेजांगदा ngarang nubidan pung tare company kuntrarom chapa matamda sakhangdaba singna bom thamnamle bom adu lekai myamna thengnarakpadagi lamnai police amadi manipur police bomb expert singna laktuna laukhalaga ngase yu anganbada sejangi mafam amada pokai hankre hairi ngarang Chingai Block Congress Committee Ukrul District na sinduna Ukrulgi Mini Secretariat Chingai gi MLA Presu Simre gi ahan chahi ki thorom ga loinana Chingai Block Congress Committee gi assembly ki thorom pangthokre thorom adu hana gi minister Abi Minthing yauna tonga tonga bamyu kya na sarvya ki MLA Presu Simre na phungdo ki bada Chingai Kendra chakwa thana ba hona bada miyam gi mating changi Kendra si awara passing me khana ba hona gani haike IFCD Minister Ngamtang Hauki ki mayumda bom pakai handuna attack tokhiba thawong adu kuki NP Manipur amadi kuki students organization na condemn tawba phongtoroli sel gi demand gi damakta asigumba thabuk chathaba asilai bakthibani haina kuki NP Manipur amadi kuki students organization na thadrokpa cherol amana khangalakli Ngamtang Haukipta Chathakiba Thawong Adu Manipur Pradesh Congress Committee Schedule Tribe Department asu condemn tawba phungtoroli committee asina Manipur gi anoba chief secretary asi Manipur dagi hapiyo hanasu sarkar gi puning chingsilali amarom da Chingai Kendra gi MLA Presu Simreda ngarang Chathakiba attack adubu Indian National Trade Union Congress amadi Manipur Electricity Employees Union anungai taba phungtoroli asigumba thodu asi matungda amuhana thon biganu haina cherosing asina khangalali Ngasi Panthoibe Housing Finance Company Limited na sinduna housing and essential and basic need for the human society have hiram asida conference ama pangthokre ngasi uripok torambam lekai da leba company asigi conference hall da pangthokiba thorom aduda Manipur University ki vice chancellor Professor HNK Sharma Manipur University ki Department of Economics ki Professor Amar Yumnam Babina Healthcare and Hospitality Industries Private Limited ki chairman amadi managing director Dr. TSW ICM gi director Dr. K Samarendro Manipur University gi Dr. Ibol Meite amadi company asigi chairman amadi MD TH Hemona Chimbamyu kyana tharomadu da sarvya ki wanga khibasingna hojik leba asida housing finance company kya lady chakholapagi khongjel sing yenglaka housing gi lamda homba kya lagle hiram kya da chakhotpa purapada housing gi achoba thodang lai haina phungdona ki
Child Right and You Cry Kolkata gi sponsorship makada Sustainable Development Center Thamna Popi na Sinduna Juvenile Justice Care and Protection of Children Inglisini Eki Maramda Kananainaba Mifam Ama Kwakta Kuman Daleba Kwakta Kuman Primary School the Pangthokre Toromandu da Tonga Tongamba Kungang Dagi Lakwan Hasing Amadi Club Organization gi Mui Kana Saruk Yaki Center for Research and Environmental Development ki Tarashuba Annual Meet Pangthokre ngasi Naurentong DC Office Rotaleba Laisram Kulem Lekai Community Hall the Pangthokiba Thorum Aduda MP Dr. T. Mania IMC ki Chairperson Adibam Nimai Sarma Mahut ki Director N. Git Kumar Directorate of Environment ki Director M. Hemesor Amadi Ate Masang Naba Mui Kiana Saryaki Wangang Kibising na Fungdono Kibeda IMC na Infal gi Jagasing Maruena Infal Mayon gi Jagasing Sitpasing Bagi Tabak Toduna Lakli Adubu Inglising Sub the Taruptagi Hotuna Private Firm Kayana Hariba Infal Sahabulu Nana Thambada Saruk Yaduna Lakli Amarum da State Sarkana Inglising Tarada Zero Garbage Campaign launch Toduna Infal Sahabu Hana Luna na Thambada Miying Changlaki Haribising Asida Center Asina Ajogo Todang Kaya Loduna Laki Mayai Kaba Jinjak Tingba Habisina Quaida Kimaruba Todang or from Tolia Hana Hedicona Tato Pajero Lamana Hari, Mayai Kaba Nisa Tingana Basarkana Tabak Pakapamatam Yori, Manipuda, Drugiwato, Asi, Lengama Pusina, Nintina Lodabana, Drug La Lomba Kampuna, Nachumba Poktana, Lepalatana Kunai Manganba, Gamba, Drug Makalkaya, Pusilapani Hari. Wato kaya gi marata kunai asibu mayai kaba jinjangna nomonomagi kudum chansilaktuna kunai asi mating leitraba kunai ama haibadu oirakadawre haibasi kuding mangna khangwinaba mathau tai hairi lamdam asida inkhalaliba tungi yumbidel oigadawriba kaya mayai kaba jinjangna masagi manghan badana tana imung kaya basu mahi langhalle kunai asi lekhatana mangkinabagi achoba maram amo oiragli wadana sendong pamba drug mafia gang khutpu ama lamdam asidasu leide habasi paleldagi Manipur Police Commando gi moreda taba personnel taradagi lupa crore ahum henbagi drug fakiba aduna mayek sengna takle hairi Parents Association for Disabled Person Kaisantong na sinduna Maisnam Nongthom Balekay Community Hall da Social Benefit Program for Disabled Persons singi Toromama Pangtokre Toromadu da Kaisantong Kendragi MLA L Ibomcha Hana Executive Engineer Oiramba RK Mangisana Parents Association gi President W Ningthem Jaw na jingba miyoi kaya na saryaki MLA Ibomcha na Kaisantong Kendragi manungda laiba nama soreba miyoi jamaga Nifu Marida Lupalising Amamam Association gi miyoi singda Miyoi singi kutang da kusinaki nama soraba miyoi singbu tatita waina tawbugi mahuta makhoibu ngakpi senbi gatabani haina MLA Ibomcha na phongdoki Sunaba tang bidok chagani si yarige waina ai tongde kuside tawjamnate kasambogi board committee bule moina advice tawdu boi tanan da tawjamani aduna samaraba adu pathukda continue tawba same thing tawjagani Ward number Taruki Councillor Amasung Ward Member Marigaloinana Udipo Khaidem Lekai Development Society ki member Singyauna Imanganu Lema Community Hall da All Spencer Singi Card Activation Pangtokre UBI Rims Branch ki staff Roman Meite Amasung K Chemanta Singa BCNA Ahen Bathodang Lautuna Card Activation Tawada Mateng Pangkibagi Damak Udipo Khaidem Lekai Development Society na Thagapa Phongdoroli Panthoibi Natya Mandir ki Nifumathoi Suba Mapokumon Tarong ngasi Yumnam Lekai da leba Nityananda Mandop the Pangtokre, Thoromanduda State Kala Academy Secretary Bideswar Sharma, Manipur Sahitya Parishad ki former President B. Jayanta Kumar Sharma, Theatre Center Manipur ki President Warepan Naba Amadi Natya Mandir ki President Bitendra Kumar Sharma na Thoromapu Singwaina Saryaki. Sangi Natak Academy ki Fellow Fankraba H. Kanai Lalbo Thoromanduda Ikai Kumnabo Utki, Natya Mandir na Piba Minglen Khongagi Award Saknairaba Artist Guru Mayum Surzamukhi da Piduna Ikai Kumnabu Utki, Natya Mandir ki Director Y. Khogendrona, Chahi Nifumathoi, Asigi Manungda,
Neta Mandirna Miam that Losing Piba, Sin Missingi, Awaba the Yumfam Oiva play Kaya Putopagaloina, artist Kaya Putokre, Haiki. Ningtamba Kanglepa Ama Oidriba Fauba KCPM Sinalang Tenakigani Haina Military Affairs Information and Publicity Secretary Paikomba Meeting at Tadro Pajero Amana Haidi. Jerol Asina Makata na Fundropada, May de Ginumid Asi, Malem Guena, Mount Tahan Biraba Amadi, Namat Biraba Singi, Manaba Kunai, Amapurang Naba Amadi, Tungnam Setki Damak, Hiram Kayada, Lantang Nadiba Singi, Ajepa, Philip, Aman Lonabagi, Singaba Numit, Amani Haidi, May Degi, Madam Dasu, Jerol Asina, Sugaina Miam, the Kangalali, Makata na Fundropada, Lamdamasigi, Lejeramba, Lengalon, Selmelon, Wild Juli Pumba India Makada Loilam Oikibadagi Hiram Kuding da Namat Biduna Mipal Tambagi Henabi Inot Ama Hapchila Lehari Kanglay Miamna Reformistki Wakalon Hundok Laga Total Revolution Amagidamak Uprising Yamna Matau Tarabani Masina Iromdom Lepchabang Namgani Hari Ngasigi Senglaba Medegi Numit Asida Miamgi Yawaluk KCPMCG Central Security Council na Chicago gi Thaudokta Lekidaba Singi Mafamda Yawgi Ikai Kumnabo Utpagaloina Ning Tamba Kanglaipa Ama Ojiba Fawa Lanteng Nakigani Haina Amu Hana Ajepa Fidep Laure Hari Lions Club of Lemerol Infana Sindana Lemna Cervical Masung Breast Cancer Kangduraba Madi Bab Tahana Nabagi Thorom Ama Churachanpurgi Saimat Christian Hospital and Research Center the Pangtokre Tongan Tongamba District Asidagi Lakwa Myoy Kiana Game Asigi Kanabalauki Dr. Y. Bilasinina Game Asi Lion Club Lemerona Leptana Chathaliba Game Ki Saruk Amani Nupi Singna Chahi Amada Amuk Natraga Anirakti Cervical Amasung Breast Cancer Labra Habatu Yengto Ogadabani Haiki Jetkiba Tang Kumapan Ge Ayupung Mapan Gamini Kuntrarom Chapa Matamda Nokpo Kaitel Man Bidagi Sakandaba Singamio and Faki Bedagi Ngasifa Bakang Hari Fakrabasinga Duty Saitin Lan Kibjen Chayangkai Tongsa How Kib Jay Kuntraga Manga Makoyanima Bongbal Kolan Village Tagini Saitin Kibjen Asi Nokpo Kaitel Man Bibazada Jay Taragi Mamandagi Pharmacy from the Nalapa Mio in Hari Amadi Tongset How Kibna Shubagi Tabak Toba Mio in Hari Makoi Anibo Atuba Matanda take the Kaidana Tato Piro Haina Bongbal Kolan Authority na Tato Pachirol Amana Hari Has Jana Naba Kankraba Muisina Laliba Megitang Anidagina Kun Fawi Manunda Advanced Foreign Exchange Amount Adu SBI da Deposit Taunanaba Kangalali Akupa Marol Manipur State Has Committee Dagi Kangbayagani Hari Lamda Masida Chathok Marangkai na Putona Balomi Sina Afaba Makal Gi Fau Makal Tamfa Fawi Asing Wamaru Central Agricultural University Gi Directorate of Extension Education Dagi Fangani Hari Megi Tang Mari Dagi Tamfa Faugi Asing Wamaru Sing Lomi Sing da Fangani Haina Extension Education Gi Director na Thadro Pachirol Amana Hari Nauna Saba Lining Tau Amudon Community Hall Ngasi Uripok Kendragi MLA El Nandakumar na Sangakre Ngasi Uripok Sinam Lekay da Pangtok Ibatorom Aduda Manipur gi DGP Y Joy Kumar Susaryaki Tharomgi Sarugama Oina MLA Amadi DGP na Community Hall Sangabagi Maikom Hangdoki Ngasi nung tilpung aniga minit kuntrarom chapa matamda Faidingada Tarasuba Assam Rifles ki bus ama accident thokpada Assam Rifles ki personal amasiri mangana sole Lekidabamyo adudi Komtong Mosari Kawi Asokpasing Lemakong Hospital da puduna lakanakre Haidi Hauzik Sanabagi Pau Masigi Sanabagi Pauda Jamshedpur gi Tatanagar da Chathariba Manchester United Premier Cup ki ngasi sanakiba match da Manipur bu represent toriba BMSC Tagungkona Punjabu goal ani amada maitiba piduna semi final changkre hayang ayu pung 3 minute kuntrada Manipur amasung East Bengal semi final sanargani match asida karigumba Manipur na mai palabadi man round gidama gawada tha asigi nipanda sanargani Manipur Cricket Association Sindana Kumalampa Cricket Ground the Chathariba MCA Play Group League Tournament King Asisana Kiba Matchda Model Club na Force Katrigawu Run Nifutarukta Mighty Pikre Match Aduda Force na over Kuntrada Weekend Nipan Turaga Run Chamaga Marfadra Manga Score Tobangamki Madugi Pakumda Force Katrigawu na over Kuntrada Weekend Nipan Turaga Run Chamaga Difumapan Kak score Taudura Mess Asida Mighty Cray Model Club K Tombana Ball Kuntareta Run Yakaitaruk Lodura Man of the Match Darkray Hayang Tau Tamaban Amadi Krau Kamnam Bazar Anina Lambat Taunaragani
All India Football Federation की notification namana federation asigi makhada sinba nupa amasung nupi की national championship singda yaugdaba sanaroi sing adu India da pokpa loinana state adudagi represent tawduna championship singda saru yagadabani sanaroi amana manipur state adu nattaba atopa state ki represent tawduna saru yabi yaroi masi I League second division league amadi federation cup tournament tadi masigi rules sing asi chanaroi hairi Jharkhand da chakhiba April ki kumathoidagi Kunmari Fauba Pangthokiba Nirak Shuba Federation Cup Thangta Championship Amadi Asian Thangta Championship da medal Fangalaba Bakang Bahuela Long Sinam Sangi Thangta gi Sanaroi Sing Opagi Thorom Ama Kwakachal Mayai Koibigi Pahul Sigi Office da Pangthokre Thoromaduda St. Peter High School ge Principal P. Rajmani Meitei Patsoi Jila Parishad ki member Sumanta Susarya ke Championship aduda Pahula Sigi Sanaroi Taranipana Manipur team ge represent tauki maduda gold medal kunithoi silver medal bari bronze medal manga phanglaki tharomaduda jila parishad ki member Sumantana Sanaroi singna thaksi kasi leina sanarabadi tungda mai pakpa Sanaroi ebangamgani haba wafam sing phungdokhi Tha asigi tangkuma thoidegi kunmari fauba Jharkhand ge Dhanbad leiba Indo Stadium Kalavaban Lubi Circular Road ta pangthokiba anishuba Federation Cup Thangta Championship English ni tarahumdoida Manipur na overall team champion oirali Jharkhand da Thangta Association na Thangta Federation of India ge media makhada sinkiba championship aduda Bharat ki tonga state tara tagi lakpa Sanaroi singna tonga event kya da changdamna ki hairiba championship asidagi khangalaba Sanaroi singna April kulumdoidagi kunmari fauba mafam adumakta da pangthokiba anisuba Asian Thangta Championship ahanba Asian Youth Thangta Championship amadi ahanba Asian Sub Junior Thangta Championship da saruk yabada India na team champion oirali hairi Manipur Veteran Football Association is Sinduna Mapal Kangjebung the Chathariba Challenge Cup King Asisanakiba Ahanba match da LK VFA Langthabal na Basan Nambul Mapalbu goal Amasunoda Toikre LK VFA gi goal adu Kaubana Chanki Anisubam match da IMVA Hangang na FVW bu goal ahum sunoda Maithiba Pikre IMVA gi goal ahum adu Ibo Chong na goal ani aduga Shyamanandana goal Amachandra Mai Pakibani Ngasigi ba ingasagi pau pizari ICA alam fe patagi phangba pau metung ina ngasigi khwaidagi saba degree Celsius 19.3 khwaidagi ingba degree Celsius 19.3 nungsita yawba ising manulgi chang ayuta chada marfu mari nungtildana chada marfudra nipan nongjugi chang millimeter ahumni Loislokda maru ba pamukana pizari Chief Minister Okram Ibovina Singdadamgi phibam phagat hananaba amu hana yengsinbaga loinana u thabagi thabag haudokre Sinmi Singi Numit May Day ki Thorong ngasi Prithvi ki mafam kya da pangthong na bago Manipur da su tonga ba organization singna pangthong na kre amadi Kanglaipa ki maida ki chief editor Wangkhamcha Syamjai bo amju ki president oina khan kre ngasi de ISTV nu pijaba pau mata se sinjari ing tabrim singbo mukana krumjari